ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯗꯦꯠ 31 ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ ꯏꯉꯥꯒꯤ ꯇꯔꯥꯃꯉꯥꯅꯤ ꯄꯥꯟꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯍꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯁꯤꯗꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯗ ꯗꯦꯠ 31 ꯁꯦ ꯏꯒꯅꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯗꯦꯠ 31 ꯃꯦꯒꯤ ꯗꯦꯠ 31 ꯂꯥꯁ ꯗꯦ ꯍꯥꯏꯇꯥꯔꯦ ꯃꯦꯒꯤ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯔꯤꯕ ꯊꯕꯥꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:13 ꯃꯁꯤꯒꯤ ꯄꯨꯡꯁꯤꯡ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ 10:03 ꯄꯥꯟꯕ ꯍꯥꯏꯗꯨ ꯆꯪꯈ꯭ꯔꯗꯕꯅꯦ ꯑꯗꯨꯕꯨ ꯍꯧꯕꯒꯤ ꯄꯨꯡꯐꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯤ ꯀꯗꯥꯏꯗꯒꯤ ꯇꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯇꯥꯔꯤꯛ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯛ 30 ꯃꯃꯥꯡꯒꯤ ꯇꯥꯔꯤꯛ 30ꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 13:58 ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟ ꯑꯌꯨꯛ ꯍꯥꯏꯗꯣꯏꯅꯦ ꯑꯌꯨꯛꯇꯤ ꯑꯗꯨꯝ ꯆꯤꯡꯉꯦ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯌꯨꯡꯉꯛꯄ ꯁ꯭ꯋꯥꯏꯒꯤ ꯄꯨꯡ 13:58 ꯇꯥꯕꯗꯒꯤ 49 ꯆꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ 10:05 ꯄꯥꯟꯕ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯦ ꯆꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥꯔꯤꯛ 30ꯒꯤ ꯅꯨꯡꯗꯥꯡꯗꯨꯃ ꯑꯗꯨꯝ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ ꯄꯨꯔꯅꯤꯃꯥꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯇꯥꯔꯤ ꯑꯗꯨꯒ ꯗꯦꯠ 31ꯁꯤꯗꯤ ꯄꯨꯡ 12ꯗ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯁꯟꯗꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯟꯗꯦꯅꯦ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯄꯨꯡ 2ꯒ ꯑꯩꯈꯣꯏ ꯑꯌꯨꯛ ꯂꯩꯔꯦ ꯅꯨꯡꯊꯤꯜ ꯂꯩꯔꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:13 ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝ ꯍꯥꯏꯕꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯄꯨꯡꯐꯝ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯅꯨꯃꯤꯠ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯣꯡꯉꯥꯟꯕ ꯅꯠꯇꯦꯀꯣ ꯅꯣꯡꯉꯥꯟꯕꯒ ꯅꯨꯃꯤꯠ ꯊꯣꯛꯄꯒ ꯑꯅꯤꯁꯦ ꯈꯦꯠꯅꯩ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯂꯝꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯅ ꯄꯨꯡ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯗꯤꯜꯂꯤꯗ ꯅꯨꯃꯤꯠ ꯊꯣꯛꯄꯒ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯊꯣꯛꯏꯁꯦ ꯄꯨꯡ 4:13 ꯑꯌꯨꯛꯀꯤ ꯃꯁꯤꯗꯩꯗ ꯅꯨꯃꯤꯠ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯕꯁꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯄꯨꯡ 5:58 ꯃꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯥꯏ ꯄꯨꯡ 6ꯀ ꯇꯥꯔꯝꯗꯥꯏꯀꯣ ꯍꯥꯏꯇꯥꯔꯦ ꯄꯨꯡ 5:58 ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯄꯨꯡꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯗꯅ 15 ꯄꯥꯟꯕ ꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗꯤ ꯄꯥꯜꯂꯤꯕ ꯄꯨꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯊꯕꯥꯜ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯑꯣꯏꯇꯥꯔꯁꯨ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯁꯨ ꯃꯇꯝ ꯂꯩ ꯃꯥꯒꯤ ꯄꯥꯟꯕꯒꯤ ꯃꯇꯝꯁꯦ ꯆꯥꯎꯔꯥꯛꯅꯗꯤ 24 ꯑꯋꯥꯔ ꯐꯥꯎꯇꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯊꯕꯥꯜꯁꯤꯗꯤ ꯌꯥꯝ ꯇꯦꯟꯕ ꯌꯥꯝ ꯁꯥꯡꯕ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯇꯦꯟꯁꯤꯟꯕ ꯑꯃꯨꯛ ꯁꯥꯡꯕ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯊꯕꯥꯜ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔꯗ ꯏꯒꯅꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯇꯕꯈꯩꯗꯤ ꯏꯕ ꯌꯥꯗꯦꯕ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏꯅ ꯉꯟꯅ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡꯁꯦ ꯉꯟꯅ ꯍꯥꯏꯗꯤ ꯄꯨꯡ 9ꯗ ꯂꯣꯏꯕ ꯌꯥꯎꯏ ꯄꯨꯡ 8ꯗ ꯂꯣꯏꯕ ꯄꯨꯡ 5ꯗ ꯂꯣꯏꯕ ꯌꯥꯎꯏ ꯁꯤꯁꯦ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯊꯕꯥꯜꯗꯣ ꯃꯗꯨꯗꯨꯒꯤ ꯊꯕꯥꯜꯗꯣ ꯄꯨꯡ ꯀꯌꯥꯐꯧ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯊꯕꯥꯜꯒꯤ ꯄꯨꯡꯐꯝꯁꯤꯗꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯍꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯒꯤ ꯏꯅꯔꯖꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯀꯔꯝꯍꯥꯏꯅ ꯑꯦꯕꯖꯣꯔꯕ ꯇꯧꯔꯒ ꯂꯩꯍꯧꯒꯗꯒꯦ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯂꯩꯍꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩ ꯍꯛꯆꯥꯡꯗ ꯏꯅꯔꯖꯤꯗꯨ ꯂꯧꯍꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯒꯤ ꯋꯥꯔꯤꯅꯤ ꯄꯨꯡ 2:13 ꯃꯃꯥꯡ ꯄꯨꯡ 31 ꯗꯤꯁꯦꯝꯕꯔꯒꯤ 31 ꯃꯦꯒꯤ ꯑꯩꯈꯣই ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯀꯦꯂꯦꯟꯗꯔꯗ ꯏꯔꯤꯗꯣ ꯄꯨꯡ 2ꯒꯤ ꯃꯃꯥꯡꯗ ꯂꯣꯏꯔꯦ ꯄꯨꯡ 2:13 ꯃꯃꯥꯡꯗ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯁꯤꯕꯨꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯅ ꯄꯥꯜꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯅ ꯑꯃꯨꯛ ꯊꯦꯡꯊꯅ ꯑꯃꯨꯛ ꯄꯥꯜꯂꯤꯀꯣ ꯑꯗꯨꯕꯨꯗꯤ ꯃꯣꯏꯁꯦ ꯇꯥꯏꯃꯤꯡ ꯈꯥꯏꯗꯣꯛꯅꯕꯅꯤ
ꯃꯥꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯃꯤꯆꯥꯛꯁꯦ ꯄꯥꯜꯂꯦ ꯊꯋꯥꯏꯃꯤꯆꯥꯛꯁꯤꯁꯨ 19 ꯂꯩ ꯊꯋꯥꯏꯃꯤꯆꯥꯛ 19ꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯨꯔꯥꯙꯥ ꯍꯥꯏꯁꯦ 18 ꯑꯣꯏꯕꯅꯦ ꯃꯁꯤꯡꯗꯅ ꯑꯗꯨꯅ ꯃꯁꯤꯡꯗ 18 ꯑꯣꯏꯕꯁꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯍꯩ ꯂꯩꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯂꯩꯗꯁꯨ ꯊꯔꯣ ꯊꯝꯕꯥꯜꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯒ꯭ꯔꯍꯅꯤ ꯃꯥꯒꯤ ꯏꯅꯔꯖꯤꯁꯦ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯅꯨꯔꯥꯙꯥꯁꯤꯒ ꯃꯔꯤ ꯍꯦꯛ ꯂꯩꯅꯕ ꯇꯥꯔꯒꯗꯤ ꯂꯩ ꯊꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯝꯕꯥꯜ ꯍꯧꯖꯤꯛ ꯊꯝꯕꯥꯜ ꯃꯇꯝꯗꯤ ꯑꯣꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯔꯣ ꯑꯣꯏꯔꯁꯨ ꯊꯝꯕꯥꯜ ꯑꯣꯏꯔꯁꯨ ꯊꯔꯣꯗꯗꯪ ꯊꯝꯕꯥꯜꯗꯪ ꯀꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯤꯁꯦ ꯏꯁꯤꯡ ꯑꯃ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯇꯥꯔꯤꯕ ꯔꯥꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯁꯤꯁꯤ ꯀꯔꯥꯏꯗ ꯐꯣꯝ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅ ꯐꯣꯝꯗ ꯃꯨꯟꯁꯤ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯀꯔꯝꯍꯥꯏꯅ ꯇꯥꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠꯀ ꯊꯥꯒꯒꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯠ ꯂꯥꯏꯟ 180 ꯗꯤꯒ꯭ꯔꯤꯗ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯦꯠ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅꯗꯣꯏꯅꯤ ꯁꯟꯒ ꯃꯨꯟꯒꯁꯦ ꯑꯗꯨꯅ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅꯕꯁꯦ ꯃꯨꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯁꯟꯁꯤꯅ ꯇꯥꯎꯔꯁꯅ ꯑꯩꯈꯣꯏ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯑꯦꯡꯒꯜꯗ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯦꯡꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯃꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅꯦꯕ ꯃꯥꯒꯤ ꯏꯁꯇꯥꯔꯅ ꯂꯩꯔꯤꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯒꯤ ꯃꯥꯒꯤ ꯏꯁꯇꯥꯔꯅ ꯍꯥꯞꯄꯛꯀꯗꯣꯏꯁꯦ ꯑꯗꯣ ꯃꯨꯟꯁꯤꯅ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯕ ꯏꯁꯇꯥꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯇꯝ ꯑꯃꯗꯤ ꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍ꯭ꯋꯥꯏꯠ ꯑꯣꯄꯣꯖꯤꯠ ꯔꯥꯁꯤ ꯑꯣꯏꯔꯤꯕ ꯇꯥꯎꯔꯁ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯅꯝꯕꯔ ꯁꯦꯀꯦꯟꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯒ ꯁꯤꯒꯤ ꯑꯦꯡꯒꯜꯁꯤꯗ ꯊꯥꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯔꯥꯁꯤꯗ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥꯁꯤ ꯇꯥꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯨꯔꯅꯤꯃꯥꯒꯤ ꯇꯥꯏꯃꯤꯡꯁꯦ ꯇꯥꯔꯤ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤ 12 ꯂꯩꯕꯁꯤꯗ ꯔꯥꯁꯤꯁꯦ ꯃꯈꯜ ꯃꯈꯜ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕꯗ ꯑꯩꯈꯣꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒ ꯑꯦꯛꯖꯥꯝꯄꯜ ꯄꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯅꯠꯇꯕ ꯑꯗꯒꯤ ꯂꯩꯕꯥꯛ ꯅꯠꯇꯕ ꯅꯨꯡꯁꯤꯠ ꯅꯠꯇꯕ ꯃꯩ ꯅꯠꯇꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯊꯤ ꯀꯣꯝꯊꯤ ꯒ꯭ꯌꯥꯁꯔ ꯀꯩꯅꯣ ꯈꯪꯗꯕꯤ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯥꯏꯗꯅ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯔꯥꯁꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯃꯄꯥꯡꯒꯜꯁꯦ ꯈꯔ ꯍꯟꯊꯩꯌꯦꯕ ꯍꯥꯏꯗꯤ ꯃꯨꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯍꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯒꯤ ꯂꯥꯏꯠꯁꯦ ꯃꯉꯣꯟꯗ ꯐꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯧꯔꯛꯄ ꯋꯥꯅꯤ ꯑꯗꯨꯅ ꯃꯨꯟꯁꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯟꯁꯦ ꯂꯩꯖꯗꯦꯕ ꯑꯗꯨꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯥꯁꯦ ꯉꯥꯟꯖꯕꯅꯦꯕ ꯑꯗꯨꯅ ꯉꯥꯟꯖꯕꯒꯤ ꯄꯣꯠꯇꯣ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯡꯒꯟꯗꯣ ꯑꯃꯨꯛ ꯍꯟꯊꯔꯕꯅꯤꯅ ꯃꯥꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯁꯦ ꯏꯁꯤꯡꯅꯦꯕ ꯑꯃꯨꯛ ꯏꯁꯤꯡ ꯑꯣꯏ ꯀꯩ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯣꯏ ꯃꯍꯤ ꯃꯅꯥꯏꯗꯤ ꯑꯣꯏ ꯂꯩꯅꯥꯡ ꯍꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯅꯥꯡ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ ꯁ꯭ꯀꯣꯔꯄꯤꯌꯣꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯔꯤꯁꯦ ꯁ꯭ꯀꯣꯔꯄꯤꯌꯣꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥ ꯍꯥꯏꯕꯁꯦ ꯁꯤꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯂꯩꯅꯥ ꯇꯤꯟꯅꯥꯁꯦ ꯈꯔ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯡꯁꯨ ꯑꯗꯨꯝ ꯋꯥꯡꯗꯣꯏꯅꯦ ꯍꯟꯗꯛ ꯃꯣꯏꯁꯦ ꯂꯩꯅꯥ ꯑꯅꯧꯕꯁꯨ ꯊꯣꯛꯑꯦꯅ ꯍꯥꯏ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨꯅ ꯁ꯭ꯀꯣꯔꯄꯤꯌꯣꯁꯤꯗ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯊꯤ ꯀꯣꯝꯊꯤꯗꯒꯤ ꯍꯧꯔꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯁꯦ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯦ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯔꯣ ꯊꯝꯕꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯪꯕ ꯉꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯂꯣꯏ ꯉꯝꯃꯤ ꯉꯥꯛꯇꯅꯤ ꯂꯣꯏ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯥꯏꯁꯤꯅ ꯃꯈꯣꯏꯁꯤꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯑꯒ ꯐꯖꯅ ꯁꯥꯠꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯂꯩꯕꯅꯤꯅ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯔꯣ ꯊꯝꯕꯥꯜꯁꯤꯒꯤ ꯏꯅꯔꯖꯤꯁꯦ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯇꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯁꯤꯗ ꯇꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯣꯟꯗ ꯊꯥꯗꯣꯔꯛꯏꯕ ꯏꯅꯔꯖꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯁꯥꯐꯨꯁꯤꯗ ꯑꯩꯈꯣꯏꯗ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯐꯪꯕꯁꯦ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯞ ꯂꯣꯝꯗ ꯂꯧꯍꯧꯕ ꯌꯥꯕ ꯍꯥꯏꯗꯤ ꯃꯥꯒꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯏꯅꯔꯖꯤ ꯇꯥꯐꯝ ꯊꯣꯛꯄ ꯇꯥꯗ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ
ꯑꯩꯈꯣꯏ ꯀꯩꯒꯤꯅꯣꯗꯤ ꯅꯨꯃꯤꯠ ꯃꯉꯥꯜ ꯑꯩꯈꯣꯏꯗ ꯐꯪꯕꯒꯨꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯐꯨꯗꯣꯏꯅꯦꯕ ꯁꯥꯐꯨꯁꯦ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯥꯏꯁꯪ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯥꯠꯅꯔꯤꯕ ꯂꯥꯏꯁꯪ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯏꯙꯧ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯗꯤ ꯑꯦꯅꯤ ꯑꯄꯥꯝꯕ ꯅꯣꯏꯅ ꯂꯥꯠꯆꯔꯤꯕ ꯈꯟꯖꯔꯤꯕ ꯃꯐꯝꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯁꯤꯁꯦ ꯏꯁꯤꯡ ꯑꯃꯒ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯤꯁꯨ ꯀꯠꯄꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜꯁꯤꯁꯨ ꯇꯣꯉꯥꯟꯅ ꯀꯠꯄꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯉꯥꯛꯇ ꯀꯠꯂꯁꯨ ꯌꯥꯏ ꯆꯥꯛꯍꯥꯎ ꯆꯦꯡ ꯅꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯥꯞꯆꯟꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯕꯤꯌꯨ ꯑꯗꯨꯕꯨ ꯊꯔꯣꯒ ꯅꯠꯇ꯭ꯔꯒꯅ ꯊꯝꯕꯥꯜ ꯁꯤꯁꯦ ꯑꯣꯏꯅ ꯀꯠꯄꯤꯌꯣ ꯊꯔꯣꯒ ꯊꯝꯕꯥꯜꯁꯦ ꯀꯠꯄ ꯃꯇꯝꯁꯦ ꯏꯁꯤꯡ ꯌꯥꯎꯕꯤꯌꯣ ꯏꯁꯤꯡ ꯌꯥꯎꯕꯁꯦ ꯊꯔꯣ ꯊꯝꯕꯥꯜꯁꯤꯅ ꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯀꯠꯄ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯏꯁꯤꯡꯗꯨ ꯇꯥꯎꯍꯟꯕꯒꯤ ꯃꯑꯣꯡꯗ ꯑꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜꯗꯧꯅ ꯊꯝꯅꯥ ꯃꯊꯛꯇꯀꯣ ꯑꯩꯈꯣꯏ ꯌꯨꯡꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯊꯝꯅꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯨ ꯑꯃ ꯍꯥꯞꯄꯕ ꯑꯗꯨꯒ ꯃꯊꯛꯇ ꯊꯝꯅꯥꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯊꯔꯣ ꯅꯠꯇ꯭ꯔꯒ ꯊꯝꯕꯥꯜꯗꯣ ꯊꯤꯡꯖꯤꯜꯂꯒ ꯏꯁꯤꯡꯗ ꯄꯨꯂꯞ ꯇꯥꯎꯍꯜꯂ ꯊꯝꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯣꯉꯥꯟꯅ ꯀꯠꯆꯒꯦ ꯏꯁꯤꯡꯅ ꯇꯣꯉꯥꯟꯖꯒꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯏꯁꯤꯡ ꯀꯠꯄ ꯄ꯭ꯂꯁ ꯊꯔꯣ ꯊꯝꯕꯥꯜ ꯀꯠꯄꯁꯤꯅꯦꯕ ꯃꯁꯤ ꯀꯠꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯨ ꯂꯥꯛꯄꯒꯤ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯁꯤ ꯈꯔ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯤꯁꯤꯅ ꯂꯣꯏ ꯄꯨꯔꯥ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯁꯤꯁꯤꯅ ꯃꯇꯦꯡ ꯑꯣꯏꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯁꯤ ꯇꯧ ꯇꯥꯔꯗꯤ ꯁꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯅꯔꯖꯤꯗꯣ ꯑꯩꯈꯣꯏꯅ ꯑꯦꯞꯖꯣꯔꯕ ꯇꯧꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯡꯁꯦ ꯆꯪꯗꯅꯅꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯤꯍꯧꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯖꯕꯗꯒꯤ ꯁꯤꯁꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯂꯥꯏꯅꯥꯗꯤ ꯀꯝꯄꯜꯁꯔꯤ ꯂꯥꯛꯀꯅꯤ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯃꯐꯝꯁꯦ ꯏꯁꯀꯣꯔꯄꯤꯌꯣꯗ ꯇꯥꯊꯣꯛꯄꯅꯤꯅ ꯃꯥꯒꯤ ꯑꯗꯨꯗꯣ ꯏꯁꯀꯣꯔꯄꯤꯌꯣꯗꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏꯃꯤꯆꯥꯛꯁꯦ ꯑꯍꯨꯝ ꯂꯩ ꯊꯋꯥꯏꯃꯤꯆꯥꯛꯁꯦ ꯑꯍꯨꯝ ꯂꯩꯕꯁꯤꯗ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯕ ꯊꯋꯥꯏꯃꯤꯆꯥꯛꯁꯦ ꯇꯥꯕꯁꯦ ꯑꯅꯨꯔꯥꯙꯥꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯨꯊꯕ ꯍꯥꯏꯇꯥꯔꯦ ꯑꯅꯨꯔꯥꯙꯥꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯅꯨꯔꯥꯙꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯁꯦ ꯅꯦꯒꯦꯇꯤꯞ ꯐꯣꯝ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕ ꯑꯃ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯐꯣꯝ ꯇꯧꯋꯦꯕ ꯑꯗꯨꯗꯣ ꯀꯟꯇ꯭ꯔꯣꯜ ꯏꯁꯥꯒꯤ ꯑꯃꯗꯤ ꯌꯨꯝꯒꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯁꯤ ꯀꯠꯂꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ